First of all, the EPAC TV News welcomes everyone. Malemgi lebak singi manungda khwaidagi ina khunba lebak am oibadu natana super power country amasu oiba United States na lawkiba phirepki matung ina lebak asu citizen amatan hek yariba makai Manipur chattana ba khangan ba leikre America na lokhal oliba khongthang asi miyoi human value khangna pekhala khongthang amani loina na Bharat ki state am oiba Manipur tholiba sahi ani helklaba kan ki sathira birang asina maram moiduna law and order kangkhong chaire miyamgi punchi amadi lanthung ngak chenma ngamde maram maduna Manipur America masasing chat patarabadi punchi mangbu yai haibu kibadagi mangjona America masasing Manipur chattana ba khangan kibani haina khanbiye maram maduna kanuk ki irang tholiba Manipur United States ki citizen sing Manipur chatringi mamangda marilina ba lebak adu authority dagi ayab logodabani haibichin America goma malemgi lebak sing manungda khamtheng chokhatlaba super power country amana Manipur hojik oiba phibam masi manu hutna khangni haibu takle haibiye Maduna Bharat lengakna mahak state am oiba Manipur yenglibam yengasi karino haibudusu malemgi lebak sing mayek sena khangle haibudu muktakle Irang asi losingi hairabadi Bharat lengakna tha amagi manungdi yamna line losin biyaban Maduna irang asi losindan hingsagi thodok kaya thoktuna mamal yam lobmi oibagi punchi kaya khangu takta mangba amadi landhung kaya mang takhan bagi thabak asi malemgi lebak sing su adukki mati yaningdi haibudu ulakpani haibiye Masimang na America ki citizen sing lengak adugi ayaba yaudana Manipur chatpagi athingbasi thamlakpani oiriba pibam masida India ki citizen oiriba Manipur singna masagi maramdamda maningtana chathok tasin tawba phawbi yadana yamna tonba punchi mahing amadi hingduna leiri haibasisu malemgi lebak sing mayek sina khangba haibudu oiri masigi si mathakta Manipur myambu ngakwi senbinaba kana amata leite yang thinariba maselgi marakta thorakpa hingsagi thodok kaya chongsinduna khambagi mahut amadi kanana lalibano haibudu khandolaga achumba wail mathauda chathabagi mauta Bharat lengakna kumai gumni yengduna leiri haibasisu malemgi lebak sing khangbugum taw yamna nungaitribadi Manipur Bharat lengang yengliba akhabam yengasi malemgi lebak sing mayek sena khangleba phawbuda aikhogi myanggi myut oiba MLA singna hojik phawbuda makhogi oiba lofom tok thaudang sing adu lawbu ngamdan yamna pangdabagi mong amada laisinduna leirib asin Manipur thoriba lalasi karidagino kanana horokpono haibasi aikhogi myanggi myut oiba MLA singna mayek sena khangliban aduna makhoi masel amatoina punchin apunbagi pangal thauna adu utuna Bharat lengakki mafamda lalasi khutakto losinggadaban Manipur apunbagi satam thugaina na hotnar libasi masak taktuna makhoi mathakta lofam topa aini hoiba thabak sing adu lakhot kadabni haiba phawung ngamdan leiri masimang Bharat lengakna Manipur gi miyambu adukki matik hanthana yengduna awaba puchin mail amada thambani haibiya masi punamak asigi maraldi aikhogi miyanggi mhut oiribe MLA sing asina masagi mathau pangthok ngamdaba haibidi makhoi leina lamdam masigi law and order miyanggi punchi amadi lanthunga pa ngamdabagi ni haibisi chumlabani maduna malemgi lebak sing hojik Manipur khongda ba haibisi akiba am oirakle mapangal kallaba ina khulaba super power country amasu oiribe United States na phawba makhoi citizen amata Manipur chatpi yaroi haibi athingba thamkibasi yam line lobu chumloi madunadi Manipur asi ngakwi senbinaba amadi law leitraba mapu pandraba lamdam ama haibudu oire takchabani masimakti lamdam masigi oina miyamgi oiribe MLA sing yam ikai ningai maduna MLA sing masagi mathau chapchaba mathau sing du pangthoktuna Manipur tholiba lalasi loisinana ba khonaduna mausagi ingtapa Manipur ma haibudu ohenanaba lafam tokpa thaudang sing du lobu chungani haibisi miyangni wakhallon nakal lamaromda The Voice of Manipur Empowering Peoples for Integrity and the Prosperity haibu wakhallonda Regional Political Party am oina Democratic People's Front DPF kowa political party ama sapong khibaga loinana ahanba DPF ki public convention pangthokre loinana kumja 2027 da pangthokadariba general election da kendra kuntharom da regional party asigi mirep thadoktuna mikhal thingnagani haina nauna semkiba party asigi president Dr. Narembam Rajib Kumar na phongdokre pausing asigi sargom oina mapalamgi paukhar update tawjage Iran ki military maikai digi phongdorapagi matung ina karigamba Israel ki force ni makhatan attack chathaklabadi makhoi ki maikai digi hena kanba amadi ka hena sokhan bangamba pakhum pina nabagi damakta sem sabagi thabak yamna kan chathari haina Israel da chechinwa phongdokre hauji USA na broker tawraga Israel amadi Iran ga nomai kaplep libasi kadai phawba leigadoribano haibagi tambangam daba phibam da leiriban mapung phaba lan am oirakpa yabagi chawna chingnabasu lei maram maduna Iran ki military ni section wa yesi phongdokladuna United Nations ki nuclear watchdog oiba International Atomic Energy Agency ga su marilineba adu thadap khabani haina su pawgi source sin makhatari
nakal lamromda America ki President Donald Trump na billionaire Elon Musk ko South Africa ta chan khagani haina yam chaun aki khang pikre report amagi matung ina handak Elon Musk na America da anobo party am semlagani haina lawthokib amadi Donald Trump ki one big football big haiba matang da karim na rubagi damakta Donald Trump Elon Musk mai hodun saukiban Elon ki thong adu da khoi sauna ba Donald Trump na American Elon ki company sing da pidun lakpa subsidy punamak lawthoklagani haina phawba aki akhang pikhraban karigumba Elon ki company sing da ki subsidy punamak lawthoklabadi Elon Musk South Africa da chin dun hingbanatana atay yetop lambi amata layu haina Donald Trump na phongdorakiban panbaya badi billionaire Elon Musk hairiba misek asi South Africa da pokhiba misek amani mahak America da pokhiba mi amadi natti haina pawgi source sin haire America ki President Donald Trump na lebak asigi hana ki President Barack Obama na lawkhiba aranba phirep kumna kaidawmung de lawroi haina su phongdokre Barack Obama ta chawna maral siraduna hauji Iran na nuclear khulai sana ba hotna libasi aranba mongdi yamna pangna agreement tawna khiba adugi mahin handak Iran ka nuclear khulai gi matang de agreement tawnarabadi Iran da nuclear khulai leihanba ngamdanaba mong de agreement tawnagan Iran na huji America ka nuclear plant gi matang wari sanana ba pamli haina phongdor khibu leikrabani adu America na Iran da landaro haiba condition da Iran na wari sanaba pami herakhibani karama mong de Iran amdi America wari sanadun yanaba oigedoi banu haibududi tambangam da phibu amad lei haire atopa paw amana Thailand ki puari de yamna angakpa thodok am oina leibak asi constitutional court na Paetongtarn Shinawatra bu prime minister ki phamda ki suspend tawhri haire mahakna Cambodia ki luchingba amaga Thailand ki political ki matang de phone do wai sanakhib adu ki recording viral oirakpada ki miyam suspend tawna akan ba demand tawkhibani haire Thailand ki media ki report amana phongdorapaki matung ina Thailand ki constitutional court na leibak asi ki prime minister am oina Cambodia amadi Thailand lebak ani ki marak lainari ba border ki chai na ba si matang da haktheng na lanai oina Cambodia ki miyoi amaga wari sana ba haibasi prime minister am oi ba ki kanglon diam ikai ba amadi yamna kai ba lobu chawna singna ba amani haire court na aroi bu wari am lawkri phawbudi Paetongtarn Shinawatra bu prime minister ki phamda ki adumbak suspend tawdun leiki gen ningsing ba yabadi sahi asi ki haukiba meg thada Thailand amadi Cambodia ki border ki wahuda chaun ungkhatna ba lakpadagi Cambodia ki lanmi ama siba phaw yaukhiban asiguma border ki wahuda ungkhatna ringai manungda Thailand ki prime minister Paetongtarn Shinawatra na Cambodia ki hana ki prime minister Hun Sen da phone tawdun wari sanakibani phone tawdun wari sanakhib aduda Paetongtarn Shinawatra na Cambodia ki hana ki prime minister Hun Sen da uncle haina kauki loina na Thailand ki senior commander amagi matang da su hunduna wangang nubagi wafam madu lig oiduna social media da bail orakibadagi suspend tawbagi khongthang hi lorokibani haina su pawgi source sin makhata nakal amromda Bangladesh thatoktuna hauji India da chilaktuna changjafam loduna leiriba former prime minister Sheikh Hasina contempt of court case ka mari leinana Bangladesh ki international criminal tribunal na sahi ahum jail da leinaba right takhre Rayasi Justice M.D. Ghulam Motuzana lit tawba member ahungi bench oiba International Crime Tribunal na pikhiban Tribunal asina case asiga mari leinana Govindan Shakil Ahmad Bulbusu tha ani ki one jail pikhi Bangladesh ki awam milik ki luchingmi Sheikh Hasina India da chelakra matungda ihan hana tribunal asina jail da pikhibasi hantak ki asin ahanman sahi asigi jun tha da International Crime Tribunal ki prosecutor sing makai dagi former prime minister Sheikh Hasina asi leibak aduda chathakiba mass protest adugi manungda miyoiba khwaidagi hen mayukta crime tawba amadi maral leiri haina phungdokkiba UN right office ki report matung ina former prime minister Sheikh Hasina Bangladesh ki prime minister oiringi matamna thokhiba miyam achoba protest adugi manungda haibasi kumja 2024 gi July tang 35 dagi sahi adumaki August tang 35 phawbada miyoi lising amaga samri gi matakta hatki haina pawi source sin makhatare Miyam da khanganjaba ama Ipak TV news ki paw kanagum kharanan download tawrga link haptabida tongan ma social media page WhatsApp group amadi Facebook page sing thagat piriba adu khudak asidagi tawbidana ba nol na haijar Ipak TV ki paw sing amadi channel asigi tongan ba posting bo atopada share tawning ba natraga any mong amada thagat ning ba leiragadi paw adu ki link yawn thagat pi link yawn share tawbiriba miyo singbudi Ipak TV na thamoi sena thagat ba phundokjari Haijari wafam sing asibu tungoinaraga makhatar download tawraga link haptabida post thagalakpa thengrabadi
ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯇꯧꯗꯨꯅ ꯑꯦꯛꯁꯟ ꯂꯧꯖꯔꯒꯅꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯑꯦꯐ ꯕꯤ ꯄꯦꯖ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯐꯣꯂꯣ ꯇꯧꯕꯤꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯅꯕ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤꯕ ꯏꯗꯤꯇꯔ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ